जो काउंसिल Leingakki थौसिल यानिंगदबा फोंदोरक्ली Naga taruk हाटखिबगी matangda Leingakna kanba mieng changduna thabak lawkhatlaga Kuki gi pastor ahum yauna mioi 15 Naga militant singna हाटखिबा थौदोंना लुमना लौदबा Leingakki थौंग यानिंगदे हाइना Kuki जो काउंसिल ना फोंदोरक्ली Kuki जो काउंसिल ना थादोरकपा चेरोल अमदा करिगिदमक Leingakna Naga taruk mihatta pungning changlaga Kuki gi pastor ahum yauna mioi 15 Naga militant singna हाटखिबा थौदोंना लुमना लौद्रिबा करिगिनो Naga taruk mihat ka mari lainana Kuki jo miyam gi mathakta United Naga Council UNC na chatharakba economic blockade ngasi fawba Leingakna thingba pidana adumak chathahanba asi Kuki jo miyam na asuk sanglaba matam awaba kaya khangduna lakli karigidamak blockade asida chenabasing ngasi fawba Leingakna fadana lairibano haina so hanglakli center amadi Manipur Leingakna Naga community da ahenba pungning changlaga Kuki jo miyam gi awaba amadi Gravansing asibuna laithokna khanduna thamli lailon wifi khulgi micham kungama thoida NIA na laimakhong army camp Khailenjang village ta laknaba kaurakhiba sing Enesian IM gi cadre sing na attack tawrakpadana tana yum khara sumai tharam ki haina maral sirakli amaromda kariguma crime amata da chenada balaimakhong area protection committee LAPC gi luchingba sing na ngasi fawba Churachandpur gi prison da phajinduna thamli hairi Kangpokpida lairiba Kuki jo miyamgi mathakta UNC na blockade chotharakpa tha ani henkre blockade asina nongmagi tangai fadaba polamsing pusilakpa thingduna Kuki jo miyamgi fundamental right manghanduna thamlabasu Lenga asina kariguma thaba amata laukhatana lairi blockade handoknabagi matangda UNOC na ngarang Manipur Leingakta thamkiba demand sing adu oithokleidaba demand sing ni haina su phongdorakli Police ki thawong yellow mi singi mayoktani Sunil state asida NRC update tawdringai census tawba yaroi haina mahairoi singna democratic oiba mawongda khongjang changsenbada Manipur police na terrorist amadi lalhauba amada tawgadaba thawong chathariba si akanba mawongda condemn tawi police na chathariba thawong asina takle makoi yellow mi purup singi yaifanaba khanba ngamdraba yellow furup singi mayokta laibani lawgani haina campaign for just and fair delimitation JFD gi finance secretary Sunil Kumar na phongdorakli wafam asi JFD gi khongjan gi saruk ama oina Imphal East gi wangkai angom laikai da leiba World United Youth Club ki ground da chathariba wakat mi fam atuda lamdam asi gi ching amasung tampak ki mafam kaya dagi lakba loop kaya gi luchingba singna saruk yaduna chathariba wakat mi fam aduga mari lainana phongdokhibani wakat mi fam aduda saruk yariba singna NRC update tawdriba fawba census tawba yaroi IDP singna mayumda hanjindriba fawba census tawba yaroi haina Thaba placard sing sizinaki Sunil Karamna makha taraduna lamdam asigi miyam amadi JFD na matam kayagi mamangdagi lauduna lakpa state asida NRC update tawdriba fawba census ki thabak tawiganu haiduna demand tawduna laklabasu lenga asina tabidri amadi lamdam asigi miyam gi aningba pambagi mayokta lenga asina census tawnaba tharangliba asida mahairoi singna state asida census tawbagi matangda matam chadri haiduna changsilakpa khongjang singda Manipur police na terrorist amadi lalhauba amada chathagadaba thawong chatharakpa haibasi yellow mi singi mayokta lepani lawdaba ngamde tungi mirol kannaba honabada aikoi khudingmak ki thodang lai haibasi Manipur police ki mioi singna khangpam thokpani loinana makhata na sigumba thawong asi amuhana chathabiganu hainaso mangna makhata na phongdokhi mari leinade haukiba August 9 2026 ta Telepati da leiba nan Manipuri singda kihan khanganduna sel khaina bahona ramba dagi fare haina Manipur police na social media da post tawrakiba Imphal East ki lamlong dagi konsam sana tomba nipuga mari hariba mioi asi UNLF amasung masagi la mi sangluf MP ga karigumba hirama matada mari lainade kanagumba mioi singna UNLF sasinaduna lup asigi ming sizinaraga senkhai thumkhai gi thabak tawramlabadi matik chaba chairak pigani haina UNLF ki Secretary of Publicity M Saghen na khuyek piduna thadorokpa cherol amada phongdorakli Tamil Nadu Assembly da delimitation gi mayokta resolution pukhatkhrei Tamil Nadu Assembly na MEET amasung MCRA bill gi mayokta resolution pass tawkraba matungda Chief Minister C Joseph Vijay na ngasi delimitation gi mayokta resolution ama house ta puthokhrei Assembly da wangang kibada CM Vijay na hai kumja 2029 da pangthokadariba Lok Sabha gi mikhalda nupi gi sit chada kuntraga humdoi reserve tawbagi wafam akaiba leite aduba hojik leiriba constituency chamanga ga nifuga humdoi asigi manungda nupi singi reservation pigadabani Tamil Nadu gi oinadi nupadagi nupina bot thadabagi chang wangi nupida reservation piba haibasi tangai fadana lokhopham thokpa thawrangni adum oinamak population control tawbadagi missing hantaraklaba South India gi state sing maruoina Tamil Nadu da Lok Sabha gi seat masing manghanbagi thawong kyaba ngamloi haukiba chahi yankairom delimitation tawraktaba maramna kumja 2011 gi census ta yumpham oiraga delimitation tawgadabani hairi Syria gi president oiramba Bashar al-Assad sibagi cherak pinaba khangankrei
ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯕꯥꯁꯔ ꯑꯜ ꯑꯁꯥꯗꯄꯨ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤꯗꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯀꯣꯔꯠꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯁꯥꯡꯂꯕ ꯆꯍꯤ 50 ꯈꯨꯠꯊꯣꯛꯅꯔꯤꯉꯩꯗ ꯃꯤꯑꯣꯏ ꯂꯥꯈ 50 ꯔꯣꯝ ꯍꯦꯟꯅ ꯁꯤꯍꯟꯈꯤꯕꯒꯤ ꯃꯔꯥꯜꯗ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯍꯔ ꯑꯜ ꯑꯁꯥꯗ ꯑꯃꯗꯤ ꯀꯨꯝꯖꯥ 2011ꯗ ꯈꯥ ꯊꯪꯕ ꯁꯤꯔꯤꯌꯥꯒꯤ ꯗꯥꯔꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕ꯭ꯔꯥꯟꯆ ꯂꯨꯆꯤꯡꯈꯤꯕ ꯁꯤꯔꯤꯌꯟ ꯑꯥꯔꯃꯤꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯑꯇꯤꯐ ꯅꯖꯤꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯅꯖꯤꯕꯅ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯀꯌꯥ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯀꯁꯇꯗꯤꯗ ꯇꯝꯊꯤꯅ ꯑꯣꯠꯅꯩꯈꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯀꯨꯝꯖꯥ 2024ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯏꯁꯂꯥꯃꯤꯁꯠ ꯐꯣꯔꯁꯦꯁꯅ ꯗꯃꯥꯁꯀꯁ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯔꯤ-ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯣꯁꯀꯣꯗ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯃꯍꯩꯔꯣꯏ 19 ꯁꯤꯁꯤꯄꯨꯔꯗ ꯁꯦꯟꯇꯔ ꯄꯤꯔꯛꯂꯦ꯫ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTA) ꯅ ꯁꯤꯟꯗꯨꯅ ꯑꯣꯒꯁꯠ 30ꯒꯤ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ (NEET) PGꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯩꯇꯩ ꯃꯍꯩꯔꯣꯏ 19 ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯁꯦꯟꯇꯔ ꯄꯤꯔꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯠꯂꯒ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏꯗꯕꯅ ꯍꯤꯔꯝ ꯑꯁꯤꯒ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯏꯔꯥꯡꯁꯤꯗ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯅꯧꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯔꯛꯈꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ (ATR) ꯀꯣꯔꯠ ꯑꯁꯤꯗ ꯄꯤꯈꯠꯂꯛꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯁꯟ ꯑꯁꯤ ꯆꯤꯐ ꯖꯁꯇꯤꯁ M. ꯁꯨꯟꯗꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜ ꯁꯤꯡꯍꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯁꯤꯅ ꯐꯦꯃꯤꯂꯤꯁ ꯑꯣꯐ ꯏꯟꯚꯣꯂꯨꯟꯇꯔꯤꯂꯤ ꯗꯤꯁꯑꯦꯄꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ, ꯐꯤꯗꯝꯅ, ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯗꯦꯟꯠ 9ꯒꯤ ꯃꯊꯛꯇ ꯀꯣꯔꯠ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯠ ꯂꯤꯇꯤꯒꯦꯁꯟ (PIL) ꯅꯝꯕꯔ 3/2026ꯒꯤ ꯍꯤꯌꯔꯤꯡ ꯉꯔꯥꯡ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯄꯤꯈꯤꯕꯅꯤ꯫ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯄꯤꯇꯤꯁꯅꯔꯁꯀꯤ ꯃꯥꯏꯀꯩꯗ ꯑꯦꯗꯚꯣꯀꯦꯠ W. ꯕꯁꯟꯇꯀꯨꯃꯥꯔ ꯑꯃꯁꯨꯡ ꯀꯣꯍꯥꯏ ꯑꯪꯁꯤꯡꯅ ꯁꯤꯡꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ S. ꯆꯤꯇꯔꯟꯖꯟ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯦꯞꯈꯤ꯫ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ A. ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯁꯔꯃ, ꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯝꯕꯔ 3 ꯑꯃꯁꯨꯡ 4, ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯣꯏꯅ ꯂꯦꯞꯈꯤ꯫ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯅ ꯀꯣꯔꯠ ꯑꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ATR ꯁꯦꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 9 ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 4ꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ (CBI)ꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯀꯥꯎꯟꯁꯤꯜꯁꯤꯡꯅ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯤꯇꯤꯁꯅꯔꯁꯤꯡ ꯑꯁꯤꯅ PIL ꯑꯁꯤꯗ ꯃꯤꯑꯣꯏ 18 ꯃꯥꯡꯈꯤꯕꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯁ 13 ꯌꯥꯎꯔꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏ 15 ꯃꯥꯡꯈꯤꯕꯒꯤ ꯂꯦꯝꯍꯧꯔꯤꯕ ꯀꯦꯁ 12 ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯝ ꯀꯃꯤꯁꯅꯔꯅ ꯈꯟꯅꯅꯕ ꯃꯇꯝ ꯉꯥꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕ PIL ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯤ ꯊꯣꯛꯈꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯃꯅꯨꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ FIR ꯁꯤꯡ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ꯫ FIR ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯥꯎꯔꯦꯝ ꯄ꯭ꯔꯀꯥꯁ ꯁꯤꯡ, ꯂꯥꯏꯆꯣꯝꯕꯝ ꯁꯨꯔꯖ ꯑꯃꯁꯨꯡ ꯊꯣꯉꯥꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯒꯣꯛꯆꯧ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ FIR ꯅꯝꯕꯔ 14/5/2023 ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤ 2023ꯒꯤ ꯃꯦ 11ꯗ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯂꯩꯕ ꯃꯌꯨꯝꯗ ꯄꯣꯠ-ꯆꯩ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟ (MHRC)ꯗꯁꯨ ꯀꯝꯄ꯭ꯂꯦꯟꯠ ꯑꯃ ꯐꯥꯏꯜ ꯇꯧꯈꯤ ꯑꯗꯨꯒ ꯀꯝꯃꯤꯁꯟꯅ ꯄꯨꯂꯤꯁꯇ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯕ ꯃꯇꯨꯡ ꯀꯝꯄ꯭ꯂꯦꯅꯤꯡ ꯑꯁꯤ 2024ꯒꯤ ꯖꯨꯟ 20ꯗ ꯗꯤꯁꯄꯣꯖ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ SP ꯕꯤꯁꯅꯨꯄꯨꯔꯅ 2024ꯒꯤ ꯖꯨꯟ 20ꯗ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯔꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ CBIꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ DGP ꯃꯅꯤꯄꯨꯔꯗ 2024ꯒꯤ ꯖꯅꯨꯋꯥꯔꯤ 4ꯗ ꯊꯥꯈꯤ꯫ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯃꯩꯁꯅꯥꯝ ꯃꯥꯂꯦꯝꯉꯥꯟꯕ, G. ꯕꯣꯅꯤ ꯁꯔꯃ ꯑꯃꯁꯨꯡ P. ꯑꯕꯤꯅꯥꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ 2023ꯒꯤ ꯖꯨꯟ 3ꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯅꯝꯕꯔ 1969/2023 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯡ ꯑꯁꯤ ꯃꯣꯕꯥꯏꯜ ꯇꯋꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯀ꯭ꯋꯥꯛꯇꯥ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯖꯒꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅ PIL ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯔꯤꯡ ꯑꯁꯤꯗ ꯀꯣꯔꯠ ꯑꯁꯤꯅ ꯍꯣꯝ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯝꯕꯔ 2 ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯏꯁꯨ ꯅꯣꯇꯤꯁ ꯇꯧꯈꯤ ꯑꯃꯗꯤ ꯅꯣꯇꯤꯁ ꯑꯁꯤꯕꯨ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯅ ꯑꯦꯛꯁꯦꯞ ꯇꯧꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯦꯇꯔ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯤꯛ ꯆꯨꯝꯕ HCR ꯔꯦꯀꯣꯔꯗꯁꯤꯡꯒ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯀꯦꯁꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯁꯨ ꯌꯥꯎꯅ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯈꯠꯂꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯑꯃꯤꯠ ꯁꯥꯍ, ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯁꯨ ꯌꯥꯎꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯪꯂꯛꯄ ꯑꯃꯗꯤ ꯄꯨꯈꯠꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯅꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤꯕꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯅꯠꯇ꯭ꯔꯒ ꯋꯥꯐꯝ ꯑꯃꯠꯇ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯟꯅ ꯅꯩꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯈꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯛ ꯁꯚꯥꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯝ ꯕꯤꯔꯂꯥꯗ ꯏꯁꯨ ꯑꯃꯍꯦꯛꯇ ꯗꯤꯁꯀꯁꯟ ꯇꯧꯅꯕ ꯅꯣꯇꯤꯁ ꯑꯃ ꯄꯤꯁꯤꯟꯕ ꯌꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯕꯗꯒꯤ ꯍꯥꯎꯁꯇ ꯗꯤꯕꯦꯠ ꯇꯧꯕ ꯍꯧꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯗꯤꯕꯦꯠ ꯍꯧꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯎꯁꯇ ꯂꯩꯗꯨꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯍꯥꯎꯁꯇ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯅꯠꯇꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯕ ꯐꯥꯎꯕ ꯗꯤꯁꯀꯁꯟꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯅꯤꯠ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯖꯪꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯍꯥꯎꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯍꯟꯗ꯭ꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯅꯤꯠ ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯋꯥꯍꯧꯗ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯌꯨꯠꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯏꯍꯧꯗ ꯌꯨꯅꯤꯌꯟ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯁꯨ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯇꯪ ꯇꯥꯗꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗꯁꯨ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫